Online Manipur gi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Burma news tagi lakhocherake Churchanpur da leiba Kuki masel gi marakta chawna muknarakre Senapati da lam hectare 4.8 da tharamba popi pambi singyan thatuna manghankre Senapati District Administration, Senapati Police amasung Forest Department gi apunma team amana Senapati da lam hectare 4.8 da tharamba mapung pharaba popi pambi singyan thatuna manghankre lenga asina changsilagliba war on drugs khongjangi makhada state asigi tongan ba mafam singda tharamba popi pambi yanthatpagi thabak leptana chathari kanglaipa apunma kholawgi update gi lakhocherake moreda Nscn GPRN ama KNAB na Faraga Hatkhre haidi Kanglaipa apunma kholawgi update gi lakhocherake Kykl gi Athouba Amasu NGAIHAKKI MAMANGDA Burma gi Lanphamda Leikhidre Athouba lanmi chirom chang asi border da kuthokna bada Leikhidre Leikhidraba AR personal mari gi manungda amadi HIV positive oiba thengnare Rims Hospital la laikanarakiba waroi chingda leiba 33 suba samrafas ki personal taruki manungda Leikhidraba personal mari sukre Leikhidraba personal amadi HIV positive oiramba thengnare hairi pau sina hai haukiba January 18 gi ahing nungai matungda AR personal taruk adu oba amadi wakhal mangbada gi Rims Hospital la laikanana pukhalakibani makhoi taruk adu gi manungda personal ahum Leikhidraba matung ngarang personal amasu laikanaba ngamdana Leikhidabani hairi Leikhidraba personal adugi maming Lal Talan Kima Nifu Kawi Mejorangi Konung Aijolgi Longmall Village Dagini Mahaki blood sample mari lenaba doctor singna test tobo matamda HIV positive oiba thengnaraki hairi mahaki asibakchang Rims ki Miral Sangda PM Tauraba Matungda mahaki maramdamda thinkhre hairi pau sinai hojik Rims Hospital laikanariba 33 suba air gi rifleman Ganasyam Singh amadi Naik Subidar Gagan Singh laying chathari Leikhidraba amadi laikanariba personal Singh adu haukiba January 13 Republic Day numita yu thangminaki haina su pau sina hairi Operation da Chiral Khunau Hill Range tagi khulai kaya marum fagale 46 suba Samra Falls Kakching Police ki video team Wangu Police Station gi apunma combined force nga se ayu pung 3 minute yankhai dagi 9 kuntra mga faw bagi manungda Chiral Khunau Hill Range ta chathagiba combing operation da losen duna thamlamba khusu khulai kaya marum fawa ngamle khusu khulai kharadi ahongba cement bag manungda losen duna thamlambani hairi police ki paw sina hai fagalaba khulai sing adudi body number amadi registration number yaudaba assault rifle ama magazine yaudaba 9mm pistol ama kg mangarom oigedaba IED .36 HE hand grenade ani smoke cell ama chair smoke grenade ama fuse amadi detonator ga konaba PK stick ama meter ahum long sangba wear khara helmet ama BP badge ama jungle boot ama .303 gi empty case ani black cartridge ama cement bag ama blue machugi plastic ki bag ama ga konana fagatpangamle fagalaba polam sing adu Wangu police station da kusinakre loinana police station asina case ama register tawduna makhata na thigatpagi thabak chathaba hokre hairi PLA gi second lieutenant henthoi bagi mafam da ikai khumnaba utun awaba fongdoragli Kumja 2025 January 18 ningthokaba numita India Army gi Special Force singna silaga landarak palanfam amada miam gi ningtam lanmi PLA gi maruf henthoiba imalaiba ki damak thawaina pontha pi kre Athouba sina ninghanna balaitana Manipur gi ningtam lantheng da thawai kat kibasibu yawol gi kai khumnaba utuna RPF na awaba fongdokchari loinana Leikhidraba Athouba sigi imung manung sagaina tai maru mapang singi awaba da su RPF amasung masigi lanmi PLA na saruk yazari aina thingkraba lalolup asina Assistant Secretary Publicity Puriba Bangkimna Press ta thadorok pacherol amana hairi cherol asina hai Athouba maruf henthoi bagi kathok bagi thaunabu masakhangba oina mahakna Leikhidraba matungda second lieutenant ki rank pi duna ikai khumnaba uli second lieutenant henthoi ba yumgi Ming Salam nganba mitai leifam kamong makha leikai Kakching district apokpa amadi apokpi gi Ming Salam inawbi mitai amadi Salam ongbi ibe jalai magi macha ahungi manungda iton ton bani haidi second lieutenant henthoi ba ing 2023 gi September 20 da PLA gi Batik military training mai pak tuna war office na 2023 gi September kunda A3362 asipi ki maruwa sina lup asida yarok matamda imalay bak na mikha po na lairiba asibu maning tamhanna bagi damag ning tamlan asida yarok pani haina fongdok lami second lieutenant henthoi ba basic military training da masaking ba tawthorok pada machu taba amasung thoidok na haithoi singthoi bagi training instructor oina khanduna instructor course phanglaba matungda instructor oina PLA gi training center da anauba ning tamlan mi sing takpi tambi ki hairi Cherol asina hai second lieutenant henthoi ba yamna ingtapa mathauda pungning changba mathak thongba singi yathang chena injaba ahalaman singbu nongdongna chatpa sinba thabakta matam khuding party ki yathang na hena lumna loduna thodang yaramba yauloi amani mahangna lairi
ꯈꯤꯕ ꯂꯥꯟꯃꯤꯒꯤ ꯌꯨꯅꯤꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯆꯣꯛꯊꯕ ꯑꯃꯗꯤ ꯑꯋꯥꯕ ꯊꯤꯗꯅ ꯄꯥꯔꯇꯤꯕꯨ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯇꯨꯅ ꯁꯤꯟꯅꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡ ꯍꯔꯥꯎ ꯂꯧꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯕ ꯃꯔꯨꯞꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯖꯪ ꯑꯁꯤꯗ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯐꯥꯎꯕ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯝꯕ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯒꯤ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ꯫